इकाई खंगदे हाइना हेक हाइरुबसु यादा नुपीदो फनवानदि खांगलबनी हौजिकता कन्ना लुहोंगबा नौरिबा ओनखलई यंबो नंग थबक अमता लेत्रबो साक्षांगसिदा साक्सी यंबोंग थोंगावरगे हाइब्राबा नंगना अइंगाइगे हाइरदि चाकता नते कोलिक फेंगबा वाइरम तासिनबा लोइना एदै जेट फाउ तौजगे हारिने इमासी पाबुंगना करिनो खलंबा तारिमी मोइने हेना मतमसे कालकपा नते अदुगा मोइदिने इबानीना नुंसिनरइसे हराउजरमदोइने यंबोंगना खंगबिरिबा इमाना मसु दिमान तौरिदो नंग दिनासु पंगसिनरबनिने लंजेनबी अंगांग उन्नदोरेदाइने माना अंगांग उन्नबगा इमाना मसु पामबगा करी मरी लेनगे याम साथीना लेनै कइनो तानिंगदे अबेमा चन्ना हाइरदि तानिंगदौबा नत्रा अइदि नंगना पोकपा अंगांगदो पामे नुपीदो तुमिन लै मार्शल मखा तारई सुमाइना डायरेक्ट हाइरकपसे नत्रो नंगना पामिसे नते करी नुपीनोबो नंगबो मीगिदि मवा मपुरोइबसे अतोपा येंखिनी कोइखिनीना पाखतले अदुगा नंगना चनचनना याम नुंसिजबदुदा हाइबिबनी कइनो मीगी ओइख्रबदो अइदि फंगदबदौना कइरो पामदोरिगे ओइरमद्रदि पामदौ नत्रो नबुक जलदो इसेप सेपा अमा याउरी थोख्रसलो अइ चाका थोंफम अमता खंगदे थोओइ अइदि नंग संखिदौरी कनाना खंगनी अइ लेट्रिङै चेन्थोअमदे खंगदेको बेमा अइदि इचा पामे नुपी अमा थेबिरनी नंग कई सोइबगा याउरगे नंगना अंगांगी वा पनबगा अतोपा नुपी ता हाइरिसे नुपीदो खुमदे मार्शनदि मखा तारई हायुने कई सोइबगा याउरगेबा नंगना एंगोंदा अंगांग हेक पनबा खुदिंगी नुपी थीरो हाइरिसे अइ सुमसिंगना सलेबा खुंबीबा नते नुपीदो नुपादो ओनचिनदुना अवाई अखुम तौनबा कानादे खन्ना तुमिन लैथोई मार्शनना ताना खुमदबसे ना ताथी हाइनबनिको यंबा नंग अइ सावरक्ट्रिकांदा थुना काख्रो चलो याम येलकनो खिजै को यामगा अइ नुपीसे याम सावे नुपीदो प्रांदी चाकलबनी मार्शनसु कारण ngangbado toklaga itap tapna kauri अबेमा कयमक हाइदोइनो अइ नंगा अरुबा वामता ताननिगे हाइरो सिन्थादो नंगना खरा थेमो अइना हाइबदि ताद्रे थुनमदा कौथोक्ट्रदि लोयादा ngauchनरनि मीगी महि तम चटख्रबदुबु कमाइ कौथोक्तोरिगे यंबो नंग युमदगी मीनि हेना लुना खनबा अमा तौइ अदुगी साजतो अइ कया पामदे इचना मणिपुरदा लेरिङै मा कैदौर लेहौगे हौजिकता ओटपा लोइरगा निंगसिंगले हाइब्रा खैनो नोई पुलिसिंगसे कोक अमा लोइ हेक मानबदौ तौरिसे इचनदो वाबा याबा वाख्रबनि मासु खरा वाजसनो अबेमा अमना तौरेना अमना सुमा तौ तमसिलदि कमाइ फदोइनो लोयाने अखोइ इचनदगी लापथोखनबदा अइगिसु सरुक यावे पाइखोम्बा हाइबा मिंगदो ख्वाइदगी यमौनबा वाहै अमा ओइख्रबगुम तानिंगदना खुम्बी हेक तौरे पाइखोम्बा अमा तौरे पाइखोम्बा नमानबदा खुदिगा सोइदना थिरमलनि मागी नमादा यंबुंगना इसु मिराइबा एक्स कसु उनबा अदुगा इचनसु लोयाना मिराइबा लुहोंगबा तोक्सिदो ओइसिना मरै मरा तौनबा चैनाना नुपी अखोइ खक्तमक फंगबा माना अवाफमदा ताइ हाइरसु अखोइगा तानमिनरगा माबु फंगनबा होनबसे कयामुक यामना काइरगे अदुदि नते मा थीबगा अखोइसे मिराइबगा करी मरिनोबा समनरिसे नुपादो मकोक होतले नुपीदो मखा ताइ अइना उपाय लेतबै खांगसु इचनदि माना तौनिंगबा तौसनो अइ लेरि यंबुंगना लोयागी लेपदौना अइनासु इचनगी लेपतौरि सिया अखोइबु नुपीनेनि हेक्ता उसितबा याबै टाइपता मागी नुपीगी मेहुंदुदा मखा तारुबा खौतक चारि नुपादो लैसी हेनबिदि फी कामी मा याम साउनिंगलबनि नुपासिंगदुना तौरिबा मवोंगदो तसिंगना पामद्रे सोमतना कमदौरि लोयासो सिन्थाना तौख्रिबा मवोंगसिदा हाइफम तौफम खंगदे थबक अमने ताना तौफमसु खंगद्रे इरांगता लांगबनि माना थेमबदा हराउ याबनि अदुबु ngasidi ponghong hongkhre singnaba ama yaukre mangonda atamnana mangonda lairiba number dugi simna hanglakpada ngaijabani ngasidi nungdambana magi awabado ubangamda chanbira mali itha thazada op hangkhibagi notification lai thinta batawdana call tawshili paikhala inupiduso thoi kana aibu khangdrobo number save lairamdre
ꯔꯣꯡ ꯅꯝꯕꯔ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯇꯁꯦꯡꯅ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯃꯁꯛ ꯈꯪꯕꯗ ꯆꯩꯅꯥ ꯐꯥꯎꯗꯧ ꯃꯤꯗꯨꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤꯗ꯫ ꯑꯩꯕꯨ ꯋꯥꯔꯧꯕ ꯐꯠꯇ꯭ꯔꯤꯕꯣ? ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ, ꯋꯥꯔꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯁꯣꯏꯕꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯅꯕ ꯇꯟꯖꯥ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨꯕ꯫ ꯁꯣꯏꯁꯨ ꯁꯣꯏꯗꯅ ꯀꯔꯤ ꯀꯔꯝꯕ ꯀꯥꯟꯅꯗꯕ ꯇꯟꯖꯥ ꯄꯤꯌꯣ ꯍꯥꯏꯕꯅꯣ? ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯇꯣ ꯇꯁꯦꯡꯅ ꯍꯣꯡꯗꯣꯛꯄ ꯉꯝꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ? ꯍꯣꯏ ꯍꯥꯏꯕ ꯇꯥꯔꯦ꯫ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯤ ꯑꯗꯨꯃꯛ ꯇꯣꯛꯂꯁꯦ ꯍꯥꯏꯒꯦ ꯈꯟꯕꯒꯤ ꯅꯪꯒꯤ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯄꯅꯤ꯫ ꯆꯅꯩꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯍꯤꯡꯐꯝ ꯈꯪꯗꯦ꯫ ꯏꯅꯤꯡ ꯏꯈꯥ ꯇꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅ ꯄꯥꯝꯂꯨꯔꯤ꯫ ꯋꯥꯈꯜꯗ ꯇꯤꯟ ꯌꯣꯠꯊꯗꯨꯅ ꯑꯃꯨꯛꯇꯒ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯆꯥꯃꯔꯛ ꯈꯜꯂꯤ, ꯑꯗꯨꯕꯨ ꯂꯧꯔꯛꯄ ꯗꯦꯁꯤꯖꯟꯗꯤ ꯏꯃꯥꯟꯇ ꯃꯥꯟꯅꯔꯤ꯫ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯨꯅ ꯇꯨꯡꯗ ꯑꯁꯣꯏꯕ ꯂꯥꯛꯂꯗꯤ ꯃꯗꯨꯗ ꯅꯪ ꯔꯤꯒ꯭ꯔꯦꯠ ꯆꯥꯗꯕ ꯉꯝꯂꯗ꯭ꯔꯥ? ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯃꯥꯌꯣꯛꯅꯔꯒꯦ ꯈꯜꯂꯕ ꯑꯩꯅ ꯀꯔꯤ ꯀꯔꯝꯕ ꯔꯤꯒ꯭ꯔꯦꯠꯅꯣ ꯑꯃꯨꯛ ꯆꯥꯗꯣꯏꯁꯦ? ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯔꯗꯤ ꯍꯧꯖꯤꯛ ꯍꯥꯏꯌꯨ꯫ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯝ ꯄꯤꯕ ꯁꯪꯉꯔꯣꯏ꯫ ꯑꯗꯨꯒ ꯀꯣꯜ ꯆꯒꯠ ꯆꯒꯠ ꯇꯧꯔꯛꯀꯅꯨ꯫ ꯃꯦꯁꯦꯖꯇꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯊꯥ ꯊꯥꯖꯤꯜꯂꯛꯄꯤꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯊꯣꯏ, ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯁꯤꯅ ꯑꯩꯕꯨ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯍꯜꯂꯛꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯅꯪ ꯍꯥꯟꯅꯒꯤ ꯊꯣꯏꯗꯣ ꯑꯃꯨꯛꯇ ꯑꯣꯏꯔꯛꯑꯣ꯫ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯁꯤ꯫ ꯅꯪꯅ ꯂꯝ ꯂꯥꯞꯅ ꯃꯤꯔꯝꯗꯨꯗ ꯂꯩꯈꯤꯕꯗꯣ ꯑꯩ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯦ꯫ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯃꯗꯣꯝ ꯊꯋꯥꯏ ꯂꯧꯖꯩ ꯀꯌꯥ ꯄꯥꯡꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣ? ꯅꯠꯇ꯭ꯔꯒ ꯆꯦꯜꯂꯨꯔꯒ ꯑꯁꯨꯝ ꯇꯧꯔꯤꯁꯦ ꯃꯥꯅ ꯀꯩꯅꯣꯃ ꯁꯣꯏꯗꯅ ꯂꯥꯜꯂꯝꯒꯅꯤ꯫ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯗꯅ ꯇꯨꯃꯤꯟ ꯌꯨꯝꯗ ꯂꯩꯖꯔꯁꯨ ꯆꯦꯜꯂꯨꯔꯒ ꯂꯧꯕꯤꯗ꯭ꯔꯤ꯫ ꯅꯤꯟꯐꯨ ꯅꯤꯡꯐꯨꯡ ꯅꯨꯄꯤꯒꯤ ꯐꯖꯐꯝ ꯂꯩꯇꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯒ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯋꯥꯏ ꯂꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯀꯥ ꯍꯦꯟꯅ ꯐꯥꯎꯔꯛꯇ꯭ꯔꯤꯉꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯒꯠꯆꯕꯅꯤ꯫ ꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯃꯐꯝꯗꯨꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ ꯋꯥꯅ ꯈꯥꯡꯈꯤꯕꯁꯤꯡꯗꯣ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ ꯂꯩꯈ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯛꯀꯅꯨ꯫ ꯑꯩ ꯍꯥꯟꯅꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯤ ꯁꯤꯟꯊꯥꯗꯨ ꯅꯠꯇꯦ꯫ ꯅꯪꯒꯤ ꯃꯔꯝꯒꯤ ꯃꯃꯜ ꯂꯩꯕꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯊꯍꯟꯕꯤ ꯁꯤꯟꯊꯥꯁꯨ ꯄꯨꯟꯁꯤꯗ ꯍꯟꯗꯨꯅ ꯑꯣꯏꯔꯔꯣꯏ꯫ ꯀꯥꯟꯅꯗꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ, ꯑꯩꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯕꯤꯗꯕ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯑꯩꯅ ꯍꯦꯟꯅ ꯋꯥꯁꯤꯜꯂꯔꯣꯏ꯫ ꯏꯆꯝ ꯆꯝꯈꯤꯕꯤꯗꯣ ꯂꯩꯅꯥꯒꯨꯝ ꯊꯣꯠꯂꯤ ꯅꯤꯡꯂꯨꯕꯤꯗꯣ ꯉꯁꯤꯗꯤ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯊꯃꯣꯏꯗꯣ꯫ ꯁꯤꯟꯊꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯃꯣꯆꯥ, ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯨ꯫ ꯑꯋꯥꯕ ꯋꯥꯈꯜꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯅꯨ꯫ ꯍꯧꯈꯤꯕ ꯄꯨꯝꯕ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯈꯔꯒꯤ ꯃꯪꯂꯥꯟꯅꯤ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯣ꯫ ꯍꯧꯈꯤꯕꯅ ꯇꯨꯡꯗ ꯇꯥꯔꯛꯄ ꯄꯨꯟꯁꯤꯕꯨ ꯋꯥꯅꯕ ꯃꯔꯝ ꯄꯤꯖꯒꯅꯨ꯫ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯥꯏꯔꯕꯅꯤ, ꯇꯣꯛꯂꯁꯤ꯫ ꯑꯩꯁꯨ ꯆꯤꯛꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒꯦ꯫ ꯇꯥꯃꯣꯆꯥꯒꯤ ꯄꯨꯟꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯈꯤꯕꯗꯣ ꯑꯩ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ꯫ ꯊꯣꯏ, ꯀꯧꯔꯅꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯡꯒꯧꯗꯣ꯫ ꯑꯩꯅ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯃꯤꯡꯒꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯀꯌꯥꯁꯨ ꯉꯝꯍꯜꯂꯛꯈꯤꯗꯕ ꯌꯥꯏ꯫ ꯑꯗꯣ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ, ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯣ꯫ ꯅꯤꯡꯁꯤꯡꯂꯅꯨ ꯍꯥꯏꯒꯦ ꯈꯟꯅ ꯅꯪꯒꯤ ꯀꯣꯜ ꯄꯥꯏꯔꯛꯄꯅꯤ꯫ ꯊꯝꯃꯒꯦ, ꯑꯩ ꯀ꯭ꯂꯥꯁ ꯆꯠꯇꯣꯏꯅꯦ꯫ ꯋꯥꯍꯩꯁꯤ ꯃꯍꯩꯔꯝ ꯂꯣꯌꯥꯒꯤ ꯄꯥꯎꯈꯨꯝꯁꯨ ꯉꯥꯏꯔꯨꯕ ꯇꯧꯗꯅ ꯐꯣꯟꯗꯨ ꯀꯛꯂꯒ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯁꯦꯡꯅ ꯈꯣꯟꯖꯦꯜꯗꯨ ꯏꯈꯧ ꯂꯥꯡꯕꯅ ꯃꯩꯁꯥ ꯍꯦꯟꯅ ꯈꯥꯡꯂꯁꯨ ꯑꯣꯐ ꯍꯥꯡꯗꯨꯅ ꯅꯨꯄꯥ ꯃꯥꯅ ꯇꯧꯔꯛꯄ ꯐꯣꯟꯕꯨ ꯉꯥꯏꯗꯨꯅ ꯄꯥꯏꯈꯠꯈꯤꯕꯅꯤ꯫ ꯍꯥꯏꯈ꯭ꯔꯦ ꯆꯤꯟꯕꯥꯜꯅꯗꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣ꯫ ꯑꯗꯨꯕꯨ ꯄꯥꯝꯗꯦ, ꯉꯝꯈꯤꯗꯦ ꯊꯃꯣꯏꯗꯨꯅ ꯌꯥꯖꯕ꯫ ꯂꯣꯌꯥꯒꯤ ꯅꯝꯕꯔꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯁꯣꯟꯖꯔꯛꯏ ꯋꯥꯅ ꯆꯥꯛꯅ ꯅꯨꯡꯁꯤꯅ꯫ ꯇꯥꯃꯣꯆꯥ, ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠꯂꯣꯏꯗꯨꯕꯨ ꯃꯁꯤꯔꯥ? ꯊꯃꯣꯏꯅ ꯍꯥꯏꯅꯤꯡꯈꯤꯕ ꯋꯥꯍꯩꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯔꯅꯦ? ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯁꯦ, ꯅꯨꯡꯁꯤꯕꯁꯦ ꯆꯩꯅꯥꯅꯤ꯫ ꯃꯩꯆꯥꯛ ꯍꯦꯜꯂꯤ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯊꯃꯣꯏꯁꯤꯗꯒꯤ ꯏꯟꯊꯣꯛꯈꯤꯕꯁꯨ ꯉꯝꯂꯨꯗ꯭ꯔꯦ꯫ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯃꯤꯁꯦ ꯊꯃꯣꯏꯁꯤꯗꯩ ꯃꯨꯊꯠꯂꯣ ꯍꯥꯏꯕꯅꯣ? ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯇꯁꯦꯡꯅ ꯈꯥꯡꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯃꯥꯏꯗꯣ ꯃꯣꯟꯗ ꯎꯞꯁꯤꯟ ꯐꯥꯖꯤꯟꯕ ꯉꯝꯗ ꯄꯦꯟꯅꯁꯨ ꯀꯞꯆꯔꯤ꯫ ꯑꯅꯝ ꯀꯟꯕꯤ ꯊꯃꯣꯏꯅꯤ, ꯃꯤꯄꯥꯏꯗꯤ ꯆꯥꯎꯔꯤꯕꯤ ꯋꯥꯈꯜꯅꯤ꯫ ꯀꯔꯤꯒꯤ ꯐꯥꯎꯔꯣꯏ ꯅꯨꯡꯁꯤꯕ? ꯀꯔꯝꯅ ꯊꯥꯗꯣꯛꯅꯤꯡꯒꯅꯤ? ꯆꯍꯤ ꯀꯌꯥꯅꯣ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯛꯄ, ꯃꯒꯨꯟ ꯀꯌꯥ ꯂꯩꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯣ
ꯂꯥꯞꯅꯔꯕ ꯇꯨꯡꯁꯤꯗꯅ ꯍꯦꯜꯂꯛꯏ ꯅꯨꯡꯁꯤꯕꯁꯨ ꯂꯣꯌꯥꯁꯨ ꯑꯗꯨꯃꯉꯥꯏ ꯅꯨꯄꯤꯗꯨꯅ ꯀꯛꯄꯒ ꯊꯤꯟꯊꯗꯅ ꯑꯃꯨꯛ ꯀꯣꯜꯗꯤ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯄꯥꯏꯕꯤꯔꯛꯇꯧꯕ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗꯤ ꯆꯠꯍꯟꯕꯤꯔꯝꯗ꯭ꯔꯦ ꯍꯥꯏꯔꯝꯕ ꯋꯥꯔꯧꯕ ꯃꯤꯆꯩꯁꯤꯡꯗꯨꯅ ꯂꯣꯌꯥꯁꯨ ꯑꯣꯝꯆꯥꯛꯅꯗꯨꯅ ꯂꯩꯍꯧꯏ ꯃꯔꯨꯞꯇꯨꯒꯤꯗꯃꯛꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯅꯥꯊꯩ ꯊꯝꯂꯨꯕꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯕꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ ꯃꯥ ꯇꯁꯦꯡꯅ ꯆꯃꯝꯅꯔꯤ ꯃꯥꯔꯁꯟꯗ ꯍꯥꯏꯕꯁꯨ ꯀꯥꯟꯅꯕ ꯏꯐꯪ ꯐꯪꯗꯦ ꯁꯤꯟꯊꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯊꯤꯔꯨꯒꯦ ꯍꯥꯏꯕꯁꯨ ꯃꯥꯔꯁꯟꯅ ꯂꯩꯐꯝ ꯇꯥꯛꯊꯣꯛꯇꯦ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯊꯤꯁꯤꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯊꯥ ꯃꯔꯛꯇ ꯃꯥ ꯃꯀꯣꯛꯇꯣ ꯆꯥꯛꯀꯗꯧꯔꯤ ꯂꯥꯏꯖꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯃꯃꯥꯗꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯌꯥꯝꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯄ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯆꯃꯝꯅꯩ ꯂꯥꯏꯖꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯉꯝꯂꯤꯕꯁꯤꯅ ꯀꯝꯗꯧꯅ ꯄꯥꯏꯈꯣꯝꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯃꯤꯁꯛꯇꯨꯅ ꯀꯅꯥ ꯂꯥꯏꯖ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯐꯤꯅ ꯀꯨꯞꯁꯤꯜꯂꯕ ꯍꯛꯆꯥꯡꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯥ ꯃꯁꯥꯗꯣ ꯏꯍꯨꯜ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯒꯨꯝ ꯇꯧꯏ ꯊꯥꯖꯕ ꯉꯝꯗꯦ ꯍꯧꯖꯤꯛꯁꯨ ꯊꯥꯖꯗꯦ ꯐꯤꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯑꯔꯩꯕ ꯊꯧꯅꯥ ꯈꯨꯗꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯌꯦꯡꯏ ꯏꯃꯥ ꯐꯥꯊꯕ ꯉꯝꯗ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯅ ꯀꯞꯂꯛꯂꯦ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ ꯅꯊꯟꯇ ꯃꯐꯝꯁꯤꯗ ꯏꯃꯥꯕꯨ ꯊꯥꯗꯣꯛ ꯊꯝꯂꯨꯕꯒꯦ ꯏꯃꯥꯕꯨ ꯑꯩꯅ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯕ ꯉꯝꯍꯧꯗꯕꯒꯦ ꯍꯧꯒꯠꯂꯁꯤ ꯏꯃꯥ ꯀꯩꯒꯤ ꯁꯨꯃꯥꯏꯅ ꯅꯪ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯀꯧꯔꯝꯈꯨꯑꯣ ꯌꯦꯛꯅꯕ ꯑꯃꯝꯕꯇꯅ ꯀꯣꯏꯁꯤꯟꯕ ꯇꯥꯏꯕꯪꯁꯤꯗ ꯅꯆꯥ ꯏꯊꯟꯇ ꯀꯩꯒꯤ ꯊꯝꯕꯤꯔꯝꯃꯤꯅꯣ ꯑꯩ ꯆꯠꯄ ꯍꯩꯔꯣꯏꯌꯦ ꯃꯌꯥꯝꯁꯦ ꯏꯊꯟꯇ ꯃꯥꯌꯣꯛꯅꯗꯨꯅ ꯍꯤꯡꯍꯧꯕ ꯅꯆꯥ ꯉꯝꯂꯣꯏꯌꯦ ꯍꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯃꯥꯅ ꯅꯆꯥꯕꯨ ꯋꯥꯔꯧꯈ꯭ꯔꯅꯤꯌꯦ ꯏꯃꯥ ꯁꯦꯟꯅꯕ ꯉꯝꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯍꯥꯏꯕꯕꯨ ꯄꯦꯟꯗꯕꯅ ꯑꯣꯝꯆꯥꯛꯅꯔꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏꯅꯣ ꯃꯤꯀꯨꯞꯁꯤꯗ ꯇꯧꯒꯗꯧꯕ ꯃꯥꯅ ꯐꯅ ꯇꯦꯡꯊꯥꯗꯨꯅꯁꯨ ꯃꯤꯀꯞ ꯀꯣꯜꯗꯨꯗꯤ ꯇꯥꯕꯤꯔꯔꯣꯏ ꯇꯥꯗꯨꯅꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯕꯨꯗꯤ ꯊꯦꯝꯖꯤꯜꯂꯔꯣꯏ ꯏꯃꯥ ꯄꯥꯡꯒꯗꯕ ꯁꯤꯂꯝ ꯁꯤꯟꯊꯥꯁꯤꯡꯁꯦ ꯅꯆꯥꯅ ꯀꯔꯝꯅ ꯏꯊꯟꯇ ꯊꯦꯡꯅꯍꯧꯒꯅꯤ ꯅꯣꯛꯅ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯏꯊꯟꯇ ꯃꯥꯌꯣꯛꯅꯖꯔꯣ ꯈꯟꯅ ꯊꯝꯂꯝꯂꯕ꯭ꯔꯥ ꯏꯃꯥ ꯂꯥꯏꯖꯅ ꯀꯞꯂꯤꯕꯗꯣ ꯌꯦꯡꯂꯤ ꯃꯤꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯨꯞꯅ ꯃꯨꯟꯅ ꯂꯨꯊꯅ ꯉꯛꯄꯅꯁꯨ ꯄꯟ ꯊꯦꯡꯂꯤ ꯆꯨꯝꯕ ꯖꯥꯠꯂ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤ ꯇꯝꯊꯤꯕ ꯂꯥꯏꯅꯥꯅꯤ ꯍꯥꯏꯕꯗꯣ ꯃꯥꯒꯤꯗꯃꯛ ꯃꯔꯨꯞꯇꯨ ꯐꯥꯎ ꯃꯥꯡꯍꯟꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯃꯨꯟꯗꯨꯅ ꯃꯥꯒ ꯑꯣꯟꯅꯗꯨꯅ ꯅꯨꯡꯁꯤꯕꯅ ꯃꯔꯨꯅꯤ ꯈꯟ ꯎꯠꯀꯦ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯕꯨ ꯑꯣꯏꯔꯤꯗ꯭ꯔꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯆꯪꯁꯤꯟꯗꯨꯅ ꯆꯩꯔꯨꯕꯁꯨ ꯉꯝꯂꯨꯗꯦ ꯀꯅꯥ ꯂꯩꯇ꯭ꯔꯕꯤꯒꯨꯝ ꯇꯔꯛ ꯇꯔꯛ ꯀꯞꯂꯤꯕꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖ ꯑꯐ ꯐꯠꯇ ꯍꯥꯏꯕꯗꯨꯃ ꯈꯟꯊꯔꯨꯗ꯭ꯔꯦ ꯃꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯃꯁꯥꯗꯨꯁꯨ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ ꯇꯝꯆꯥ ꯅꯪ ꯏꯃꯥꯁꯦ ꯍꯧꯗꯣꯛꯑꯣ ꯑꯩꯅ ꯃꯩꯆꯥ ꯀꯌꯥ ꯆꯩꯅꯥ ꯀꯌꯥ ꯈꯪꯂꯛꯂꯤꯕꯁꯦ ꯏꯃꯥꯅ ꯑꯁꯨꯝꯅ ꯑꯣꯏꯈꯤꯅꯕ ꯅꯠꯇꯦ ꯏꯃꯥꯗꯤ ꯇꯥꯝꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯅꯪꯅ ꯍꯧꯗꯣꯛꯂꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯍꯧꯒꯠꯂꯛꯀꯅꯤ ꯑꯃꯨꯛꯁꯨ ꯍꯟꯗꯣꯛꯇꯨꯅ ꯃꯃꯥꯒꯤ ꯃꯁꯥ ꯅꯣꯝꯃꯤ ꯏꯃꯥ ꯇꯥꯝꯆꯥ ꯂꯥꯛꯑꯦ ꯅꯪꯅ ꯂꯣꯛꯇꯥꯛꯇ ꯆꯠꯅꯤꯡꯉꯤ ꯃꯣꯏꯔꯥꯡꯒꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯈꯝꯕ ꯊꯣꯏꯕꯤ ꯈꯨꯔꯨꯝꯅꯤꯡꯉꯤ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯆꯠꯅꯕ ꯂꯥꯛꯑꯦꯕ ꯁꯦꯕ ꯍꯧꯒꯠꯂꯣ ꯑꯩꯉꯣꯟꯗ ꯂꯛꯅꯔꯒ ꯂꯩꯔꯅꯨ ꯏꯃꯥ ꯄꯥꯏꯈꯣꯝꯕ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯣꯛꯅꯤꯡꯕ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯃꯁꯥꯗꯨꯗ ꯐꯥꯎꯔꯔꯣꯏ ꯃꯈꯜꯂꯤ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯥꯌꯣꯛꯅꯔꯒꯤ ꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯗ ꯂꯥꯏꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯔꯛꯏ ꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯀꯞꯀꯅꯨ ꯂꯥꯏꯖ ꯅꯪꯒꯤꯗꯃꯛ ꯇꯝꯆꯥ ꯂꯩ ꯏꯃꯥꯁꯦ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯑꯅꯥꯁꯤꯡꯁꯦ ꯊꯦꯡꯅꯕꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯏꯪꯅ ꯄꯣꯊꯥꯈ꯭ꯔꯕꯅꯤ ꯍꯧꯗꯣꯛꯂꯅꯨ ꯏꯃꯥ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯇꯝꯆꯥ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ ꯇꯥꯏꯕꯪꯁꯤꯗ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯏꯃꯥ ꯈꯛꯇꯅꯦ ꯅꯪꯒꯤꯗꯤ ꯇꯝꯆꯥ ꯂꯩꯔꯤꯁꯤꯗꯤ
ꯅꯪꯒꯤꯗꯤ ꯅꯗꯥꯛꯇ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯂꯦꯡꯗꯅ ꯂꯦꯞꯂꯤꯁꯤꯗꯤ ꯃꯇꯨꯡꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯔꯣꯏ ꯀꯨꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒꯨꯝꯁꯤ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯁꯤ ꯑꯅꯤꯗꯨꯅ ꯈꯜꯍꯧꯗꯕ ꯑꯃꯁꯨ ꯂꯩꯔꯤ ꯌꯦꯛꯅꯕꯅ ꯕꯤꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕ ꯅꯠꯇꯦ ꯃꯥꯔꯁꯟꯅ ꯁꯤꯟꯗꯨꯅꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯊꯝꯂꯝꯕ ꯃꯈꯣꯏꯅ ꯃꯐꯝꯗꯨꯗ ꯇꯣꯏꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯕꯤꯅꯥꯕꯨ ꯌꯦꯡꯕꯤꯅꯕ ꯅꯔꯁ ꯇꯣꯉꯥꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯅꯕ ꯗꯣꯛꯇꯔ ꯊꯝꯂꯤꯕꯅꯤ ꯄꯥꯎꯗꯣ ꯀꯔꯝꯅ ꯌꯧꯔꯛꯂꯣꯏ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯥꯔꯁꯟꯗꯣ ꯂꯣꯌꯥꯁꯨ ꯌꯧꯁꯤꯜꯂꯛꯏ ꯇꯁꯦꯡꯅ ꯑꯅꯤꯗꯨꯗꯤ ꯄꯥꯏꯈꯣꯝꯕꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯃꯈꯣꯏꯅꯗꯤ ꯃꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯕ ꯑꯗꯨꯕꯨ ꯀꯩꯁꯨ ꯃꯃꯜ ꯂꯩꯇꯅ ꯈꯜꯂꯤ ꯇꯥꯛꯅ ꯎꯠꯂꯛꯂꯤꯕ ꯃꯇꯧꯗꯨꯗ ꯊꯃꯣꯏꯅ ꯌꯥꯅꯤꯡꯕ ꯑꯣꯏꯈꯤꯗ꯭ꯔꯦ ꯋꯥ ꯉꯥꯡꯅꯤꯡꯕ ꯄꯣꯛꯇꯦ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯃꯔꯨꯞꯇꯨꯕꯨ ꯅꯥꯏꯇꯣꯝꯗꯤ ꯏꯟꯊꯣꯛꯇꯦ ꯕꯤꯅꯥꯕꯨ ꯄꯨꯊꯔꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯥꯏꯈꯣꯝꯕ ꯂꯥꯏꯖ ꯕꯤꯅꯥꯒ ꯊꯥꯈ꯭ꯔꯦ ꯂꯣꯌꯥ ꯍꯣꯏꯅ ꯇꯨꯡꯗ ꯄꯨꯟꯅ ꯏꯟꯅꯩ ꯂꯣꯌꯥꯅ ꯁꯤꯒꯤꯅꯤꯅꯦ ꯑꯩꯈꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯏꯁꯦ ꯄꯦꯟꯃꯟꯗꯕꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯃꯥ ꯃꯥꯔꯁꯟꯅ ꯂꯥꯏꯖꯒ ꯄꯨꯟꯅ ꯂꯩꯔꯕ ꯑꯣꯏꯔꯝꯃꯅꯤ ꯌꯦꯛꯅꯕꯗꯒꯤ ꯅꯛꯅ ꯂꯩꯕ ꯃꯥꯅ ꯍꯦꯟꯅ ꯀꯤꯖꯔꯦ ꯑꯩ ꯌꯧꯐꯝ ꯊꯣꯛꯄ ꯌꯥꯎꯔꯝꯂꯒ ꯍꯜꯂꯛꯁꯤ ꯃꯅꯤꯡ ꯈꯣꯝꯕꯗꯤ ꯇꯧꯔꯣꯏꯁꯤ ꯄꯥꯏꯈꯣꯝꯕꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯄꯨꯔ ꯇꯥꯍꯟꯕꯅꯤ ꯅꯪꯒꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯒ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯃꯛꯁꯨ ꯇꯥꯍꯥꯃꯥꯜꯂꯦ ꯃꯅꯨꯡꯗ ꯀꯩꯒꯨꯝꯕ ꯋꯥꯔꯤ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯂꯣꯠꯄ ꯂꯣꯠꯇꯕ ꯂꯥꯏꯖꯒ ꯄꯨꯟꯅ ꯂꯩꯕ ꯂꯩꯇꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯥꯔꯀꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯁꯤꯔꯤꯕ ꯃꯤꯁꯤꯒꯤꯗꯃꯛ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯒꯦ ꯉꯝꯍꯟꯗ꯭ꯔꯦ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯔꯤꯕ ꯃꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯝꯕꯁꯨ ꯅꯠꯇꯦ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯥꯎꯔꯛꯄꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯉꯁꯤꯗꯤ ꯃꯥꯏ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯎꯠꯊꯣꯔꯛꯑꯦꯗꯅ ꯂꯣꯌꯥꯗꯤ ꯍꯧꯖꯤꯛ ꯁꯤꯟꯊꯥꯒ ꯂꯥꯞꯊꯣꯛꯅꯕꯒꯤ ꯃꯄꯨꯛꯅꯤꯡꯗꯣ ꯏꯔꯥꯡ ꯇꯌꯥꯡꯇ ꯁꯣꯏꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯂꯩꯔꯤꯕꯅꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯑꯉꯝ ꯇꯥꯟꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯄꯥꯡꯊꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯔꯁꯟꯅ ꯌꯥꯔꯦ ꯏꯇꯥꯎ ꯅꯪ ꯐꯅ ꯁꯥꯎꯅꯤꯡꯉꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇꯦ ꯍꯌꯦꯡ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯁꯤ ꯑꯩ ꯁꯤꯟꯊꯥꯒꯤ ꯆꯞ ꯆꯥꯕꯤ ꯂꯩꯐꯝꯁꯨ ꯍꯥꯏꯔꯒꯦ ꯂꯩꯔꯝꯕ ꯊꯥꯖꯕꯗꯤ ꯇꯁꯦꯡꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯥꯕ ꯈꯛꯅꯤ ꯃꯄꯥꯟ ꯊꯣꯛꯅ ꯋꯥ ꯍꯩꯅꯗꯦ ꯂꯩꯁꯤꯍꯦꯟꯕꯤꯗꯤ ꯇꯥꯐꯝ ꯊꯣꯛꯄꯒꯤ ꯇꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯊꯥꯡꯉꯩ ꯁꯦꯡꯕ ꯀꯨꯞꯊꯕ ꯃꯔꯝꯗꯤ ꯃꯥ ꯈꯪꯗꯦ ꯃꯥꯅ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯂꯥꯏꯖꯅ ꯂꯩꯔꯝꯕ ꯄꯥꯏꯈꯣꯝꯕ ꯍꯣꯏꯅ ꯂꯩꯈꯤꯕ ꯌꯨꯝꯗꯨ ꯌꯧꯕꯒ ꯀꯨꯝꯊꯗꯨꯅ ꯂꯥꯏꯖꯕꯨ ꯄꯥꯏꯕꯣꯏ ꯀꯣꯟꯕꯣꯏ ꯇꯧꯕꯤꯔꯤ